Arambai News Guwahati da Manipuri Pau tabiriba singbu ihan hanba maktada chingangbam Sujitarani na khurumjari hojing asigi samlapa mariba pau sing lobirase Tiwa Autonomous Council Mikhal ngasi loisinkhre Assamgi District Mari habadi Nagaon Morigao Hozai amasung Kamrup Metro da punna seat 35 da mirep chamaga kunipana Mikhal thengnaki Polling Center chamriga tara da voter lak nipan henbana mirep singi maraibak lepkadori bane Panbayai Tiwa Council gi punna seat 53 leijarabasu seat amadi BJP mirepna lamba yaudana kakrabane Nakalamaromda Amri Karvi Students Union na Morigao da Council vote toba yaroi haina protest tokibaga loinana Sonari da akanba protest chathaki lambi da tire mai thabna chingba amadi u thamjinduna gari na chingba chelhankhide loinana Tiwa miyoi ama fawba leitaba Chandrapurbu Tiwa Autonomous Council chalhanba yaroi haina protest toraduna Digaru constituency da miyamna vote boycott tokibaga loinana protest tobadagi police ka khutthoknaki BTC Mikhal loiduna CEM amadi EM na chingba wasak lawna khrabasu council gi thabakti hojik phawba hoba ngamdaduna leire amana amagi member sing chingthokna khigani kibadagi tongan mafamda kem saduna leinari Kokrajhar da chatpaki nari ngasi ayu Kokrajhar da chatuna council gi official thabak horagani hairamba CEM Pramod Borona ruling party ahumgi member singa punna Guwahati gi hotel Lily thadoktuna chatpangam khidriba sigi maram karigino chingnaningai oire Maragasida Hagrama Mohilari nasu ngasi fawba bahakna council semgani haina muktuna leiba sina karamba lawrono yengningai oire ngasi Sibsagar gi boarding lampakta pangthokiba AJP gi nini chanba amasung aroiba numit ki political convention da party asigi ahanba amasung founder president oina asudagi lakiba Lurin Jyoti Gogoibu khankhre Mato sumna asudagi thorakiba Lurin Jyoti Gogoibu direct political party amagi president oina khankiba sina party asigi meeting naharol singi mathaktani haibadu mayek sengna utkhi Working President oina ngarang nahanta AGP thadoktuna lakiba Pathachar Kusigi MLA Pavindra Dekana Working President aduga Jagdish Bhuyabuna General Secretary oina khanki Vice President oina Adip Phukon khankibaga loinana Vice President Secretary amasung Joint Secretary mathang sitna taramathoi su khanki Anoba Party Raizor Dol Semliba Krisak Mukti Sangram Samiti gi luchingba hojikna jail da lariba Akhil Gogoi ga punbagi matangda paumi singna hangkiba wahangi pakhum piraduna condition yaudana changlak phatai amadi regional party pnamak tangai fadana punsin gadabani haina Lurin Jyoti Gogoina phongdorakhi Jingo Sinthalup Assam na sinlangduna ngasi ayuk pung 10 dagi nungthil pung 3 fawba ibudau sana chahi 3 gi khuyada miyam gi yaifanaba thongni thoram saphong kon kala pahar jari bonda ahan boina pangthokre ibudau sana chahi 3 saphong kon sanglen lingkhatuna chahi 5 mapung phana irat pahaukrabane amasung lanai oina thongni thoram kyasu pangthoknari bane Asumna Jingu Sinthalup Assamna handaki chahi asidagi hauduna chahi khudingi numit asimaktada miyamgi yaifanabagi damak thongni thoram pangthoklagane ngasigi thoram asida Jaribon Kasar amadi Jiribam na chingba tongan mafam singdagi miyoi kyana laktuna saruk yarakhi Ahongbam Bemthoi Chanuna manung matam chadana handak laikhidabada Lakhipur Ahal Marupki Thoburel amadi matam amada Barak Valley Maitai Convention gi President oiramba amasung Students Alliance of Barak Valley gi advisor Ingudam Binotna ningam dabaga loinana awaba phongdorkhre Kasar Human Rights Organization gi President Advocate Ahong Sangbam Irabot nasu awaba phongdorakle Bemthoi Chanu Kasar Human Rights Organization gi members su oirami hairi Mahakna laikidabasi Assamgi Maitai Khunai oina achobo mangjaba amani mahaki thawaina taibang mapugi nakta ingna chikna leiba oisanu hainasu thongni zakhi hairi Hokiba October gi tang 13 ta lakthokiba Manipur University na lawba LLB final parikya gi result ta Sarangthem Dwijendra Lal Singh na top 10 merit list ta yauduna marisuba position lawrakibaga loinana Manipur lenga ki LMS Law College ki oina topper oirakre Dwijendra Lal Singh Guwahati gi Panjabari Botaguli da laiba Dipesor Singh amasung Kalpana Singh gi machanupani mahak hauzi LMS Law College asida LLM first semester da tamli mahak Cotton College Guwahati dagi BSc lorba matung Bangalore dagi MBS u pass torabane asumna mahak na mai paklakpa sida Sri Govinda Mandir Panjabari Botaguli gi Manipuri miyamna harau nungai pa phongdorakle
ꯏꯪ 2019ꯒꯤ ꯖꯨꯟ 10ꯗ ꯅꯥꯞꯀꯤ DSP P ꯕ꯭ꯔꯤꯟꯗꯥꯅ ꯂꯨꯆꯤꯡꯕ ꯄꯨꯂꯤꯁ ꯇꯤꯝ ꯑꯃꯅ ꯂꯝꯐꯦꯜꯗ ꯂꯩꯕ ꯀ꯭ꯋꯥꯔꯇꯔꯗꯒꯤ ꯂꯨꯄꯥ ꯀ꯭ꯔꯣꯔ 63 ꯔꯣꯝꯒꯤ ꯗ꯭ꯔꯒꯀ ꯀꯣꯟꯅꯅ ꯐꯥꯕꯗ ꯆꯦꯟꯅꯕꯗꯒꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯖꯨꯗꯤꯁꯤꯌꯦꯜ ꯀꯁꯇꯗꯤꯗ ꯂꯩꯔꯛꯂꯤꯕ ꯍꯥꯟꯅꯒꯤ ADC ꯆꯥꯟꯗꯦꯜ ꯑꯣꯏꯔꯝꯕ ꯂꯨꯈꯣꯁꯩ ꯖꯧ ꯉꯁꯤ NDPAN ꯁ꯭ꯄꯦꯁꯤꯌꯦꯜ ꯀꯣꯔꯠꯀꯤ ꯖꯖ W ꯇꯣꯂꯦꯟ ꯃꯩꯇꯩꯒꯤ ꯀꯣꯔꯠꯇ ꯍꯤꯌꯔꯤꯡ ꯆꯠꯊꯕꯗ ꯀꯣꯔꯠꯅ ꯃꯍꯥꯛꯄꯨ ꯃꯔꯥꯜ ꯂꯩꯇꯦ ꯍꯥꯏꯅ ꯋꯥꯌꯦꯜ ꯄꯤꯈ꯭ꯔꯦ। ngasi hearing asida lukhosei jauga konana phakiba miyoi ani habadi tungkhan mungjau amasung thangmin lunjau de courtna maralai haiki makhoi ani gi mathakta pigidaba chairak lagliba December gi tang 19 da lauthoklaba yari lukhosei jau athuba matamda jail dagi thoroklagani Imphal East ki manung chanba Kangpokpi district ka tainaba Sunsen Lok Hulgi ihan hanboina Sunsen Lok Paddy Festival pangthokre Yumthong khuding na lau uduna puthokpa phau makhal taretlom festival asida utki khwaidagi phau puthokpa ngamba amasung lau sangam amada phau yamna puthokpa ngamba miyoida manamathum piki macha yamna pokpi ima anida Queen of Sunsen Lok amadi khulasida ihan hana khundaba haukiba laikhidraba ahal Asem Irabota Hero of Sunsen Lok haiba title piduna ikai khumnaba utkre ngasi Congress Bhavan da pangthokiba pawgi mifam amada Kamjong District Headquarter da ngarang December gi tang 13 ta cabinet mifam phamgani laukthokiba adubu karigumba makhal amattagi e paw pidana cabinet mifam tokhiba laibak thibani hairkhibaga loinana Manipur lengakna UNC gumba civil society organization amana cabinet mifam phamba yaroi haibadagi tokhiba si Manipur gi puwari da amuba mukna iduna lehoragani amade dignity of government manghale haina Manipur Pradesh Congress Committee gi General Secretary Oriba MLA K Megha Chandrana wahang hanglakre Yuhar habaga mari lenana mock drill ama ngasi Thobal DC complex da pangthokre Manipur lenga ki relief and disaster management ka khusamnaduna NDRF Arunachal Pradesh team ga loinana Indian Red Cross Society Thobal district branch ki volunteer sing NYK Thobal police team medical team fire brigade amadi Thobal DC office ki staff sing yauna pangthokiba mock drill asi district asi ki DC oribi N Bandana Devi IS ki lamjing makhada pangthokibani haina IRCS Thobal district branch ki secretary oriba Kangabam Sadanandana khangalakli Meghalaya gi South Garo Hills ta ngasidi ihan hanboina district amadi session court hangdokre Meghalaya High Court ki Chief Justice Bishwanath Somadar na South Garo Hills ki District Headquarter Bagmarada District Amsung Session Court ngasi sangakre sangabagi thoramasida wangaladuna district asida executive tagi judiciary khaidokpasi ngasi gi numit asida mapung phare court asi sangakhiba asina miyamna laina judiciary gi mateng phangba ngamlagani haiki Meghalaya da handak marak ILP chatna hanabagi wakat khongjang khaya leptana changchilakli ngasi so state asida lariba pressure group singna public meeting ama konung sahar Silong da phamkhibaga loinana BJP na luchingba NDA lengak amasung chayet nariba Citizenship Amendment Act ka gi mitam sing mai thaduna protest tawkhre asida sunathana Khasi Students Union Federation of Khasi Jaintia and Garo People Riboy Youth Federation amadi Hini Trap National Youth Front na chingba pressure group sing asina Meghalaya Resident Safety and Security Act chana hanabasu akanba dabi tawrakre Assam ngasi COVID-19 ge anoba positive case chama supna taruk phangkibaga loinana apunba confirm case masing lagani ga lising 15 chamaga nipunipan yaukre Assam ngasi miyoi ahum COVID number moiduna sikibaga loinana apunba sikibagi masing lising ama supna 10 yaukre Tripura ngasi anoba positive case 13 phangkibaga loinana apunba confirm case masing lising 13 sup number 15 yaukre Manipur ngasi anoba positive case marfumathoi phangkibaga loinana apunba confirm case masing lising 19 ka chamri yankai mari yaukre ngasi Manipur da miyoi ahum COVID number moiduna sikibaga loinana apunba sikibagi masing 4 ga 19 yaukre Arunachal Pradesh ngasi anoba positive case kumapan phangkibaga loinana apunba confirm case masing lising 13 ka chatruk subna ahum yaukre sikibagi masing yankai mangani Nagaland ngasi anoba positive case 19 phangkibaga loinana apunba confirm case masing lising 13 ga chanipan kun yaukre ngasi Nagaland miyoi ahum COVID number moiduna sikibaga loinana apunba sikibagi masing 63 yaukre amadi Mizoram ngasi anoba positive case manga phangbaga loinana apunba confirm case masing lising 4 sup number 9 ne sikibagi masing 8 ne India ngasi goina hojik phawda anoba positive case lising 12 ga chatruk nipumathoi phangkhre
इंडिया दा अपुनबा कन्फर्म केस मसिंगना लाख 47.8 यौख्रे हौजिक लायिंग लिबगी अपुनबा मसिंगना लाख 3.1 अमदी अपुनबा सिखिबगी मसिंगना लाख 1,93,800 का मरफूमदो यौख्रे असिगी ओइना हौजिक फावबदा मियोय चनीगा 43 लैखिद्रे अरोइबदा तोपा पाउसिंगदा ISRO nangase Satish Dhawan Space Center Sriharikota launching pad tagi lebagasigi anoba communication satellite CMS-01 maipakna thagatkre anoba satellite asina chahi 13 henna service piraklaba GS8012 ki mahut silagani aduga anoba satellite asigi operational life chahi taretni All India Football Federation na haunabi matungina AFC have the Asian Football Confederation Asian Cup Inglisingani Kuntret Yumbu Yona Pangthok Nabagi candidature Lauthokre. Panbayai Inglisingani Taratreta FIFA Under 17 World Cup Pangthoki Batanatana Lagliba 2022 Daso FIFA Under 17 Women's World Cup Amasung AFC Women's Asian Cup Pangthokadoribane. Panbayai Indian Women Football Gi Torch Bearer Oiribi Manipur Gi Chanura Ngangom Baladevi Bo AFC Player of the Week Ki Mingthol Ngasi Phangkre. Sun Hyung-min amadi Sam Kerr gumba maming leraba sanaroi kyabu tungoinaramlaga bhot chada yankai phangduna chawthokchaningai oirabi title asi Manipur gi Chanura Ngangom Baladebina phangbangam khibane India lengak na competitive sport amoina yoga sasanbu promote tawbagi phirep lawkhre Ministry of Ayush amasung Ministry of Youth Affairs and Sports khusamnaduna yoga sanbu malem gi thakta competitive sport ama oihennaba kanna hotnari COVID pandemic maraksida Kerala state na class 10 amasung class 12 ki state board ki examination launanabagi matam lauthokre class 10 standard ki SSLC parikya 12 standard ki higher secondary amasung vocational higher secondary parikya sing English ngani kudma thoigi March 13 tagi horaga March ki tang kunthra da loiragani hairi loinana graduate ki aroiba chahi amasung post graduate ki classing lagliba January tang amadagi haunanabagi warepsu laukhre Khawrang na ngainaraklaba matung WHO na luchingba international mission amana COVID pandemic thokhaliba novel coronavirus ki haurakpham thijinnaba mathang chehi ge January ahuba chayolda China da chatlaba yana leire international expert tarani thoi 15 gi team asina Chinese researchers singna khomjinba miyoibagi amasung sanga gi sample sing yawba evidence sing China da chatuna examine torgani haina thajannari Haukiba chahi kuntra asida hauzik changsiliba khwaidagi chawba lawmi singi ihau asigi mathakta Supreme Court na midyeng thamlakre Supreme Court na lawmi singna chathariba anti-farm law protest makha chathanabagi ayaba pirakhibaga loinana lawmi singi protest tawbagi hak lei haina mayek sengna hairakre adubo Delhi saharbu block tawganu protest asi non-violent oigadabani atopagi punchidasu ayetpa akaiba oheloidabani di hairakhi Ihawasi wari sanaduna loishanba yai hairaduna anoba farm law singasi chana handaba yaroidra hainasu lengaki mathakta wahang hanglakre adubo lengaki maikaidagi farm law lokthokpa natraga kakthatpa yaroi haibagi achetpa phirep court ta phongdorakhi tawbatabu Supreme Court na piraklibasi order natte suggestion ni court ki suggestion asiki matungina lengak amasung lawmi singna kari phirep lawnarakpa yengningai oire Amade China gi Chang E5 na hokiba chahi nifu henba sida ahan ba oina thagi sample sing puraduna ngasi ayuk anganbada malem gi leimaida thonglakre Awang China gi Inner Mongolia Autonomous Region gi manung chana Sijiwang banner da spacecraft asi takhi thagi leimaida gi polam sing khomjinabagi khongjangda masina China gi ihan hanba thorang ne Ton Nipan lumba Chang E5 lunar probe asi hokiba November gi tang kunmari da launch tawkhibane Panbayai America na thada sample launanabagi astronaut sing thakibagi chahi nifu helabagi matungda thagi leimaidagi China na sample ihan hanboina purakpangamki sample asigi saru kharadi atai lebaki scientist sing dasu yenthokani hairi ngasi gena dia Rambai News Guwahati da Manipuri pau sandokchaba matang solution jabaga loinana amukasu hanna khurumjari